Lilong Dasu Reconciliation Day gi Thouram Pangthokkhre. Lamdam asigi mafam sinba thungna amadi Manipur gi wangmada khundariba Manipuri singna pangthoknabagum Manipur gi ningthau Maharaja Gambhir Singha iningthau chinglen nongdren khombana laikhidaba chahi chama maudramathoi suba numit palanga mari lainana pangthokpa Reconciliation Day gi Thouram Thoubal District ki Lilong Turen Ahanbi Dam da leiba Anjuman Isla e Mosara gi office tasu Pangthokkhre. United Maitei Pangal Committee UMPC Manipur na sinduna pangthokkiba thouram aduda UMPC Manipur gi President Alhaj Maulana Muhyiddin na thouram mapu Manipur Police ki Additional SP HM Babul Kalam MPS amadi Manipur Maitei Pangal Welfare Organization MMWO gi President MA Chesabana akhanaba mithunglen singoina saruk yakhi. Thouram aduda UMPC ki Advisor Dr. Badaruddin amadi DM University gi Associate Professor Dr. Said Ahmed Anina Mikha pondaba ningkha tamba Manipur amagi damakta chahi taret khuntakpagi matamda Burmese Force singbu maithiba pibada Maitei Pangal singna laukhiba thodang sing haibana chingba hiram kayada research person oina wangangduna miyamda wakhal losing oihankhi. Thouram adugi sarukama oina UMPC Manipur gi chatna kanglon sing oiba lairik amasu fongduna UMPC gi presidenta kutsinakhi. Thouram mapugi warolda Alhaj Muhyiddin na haikibada Manipurda khundariba Maitei Pangal community asi Manipur gi puwarida thokiba khudongthiba tangkak kayada chauna mayok yaduna lai hauziki mirolna haukraba aikoi gi puwari sing nainadaba maramna Maitei Pangal sing asi puwari gi thodok kayada karimata saruk yarakta bagum khanba asi langani maramaduna hauziki mirolna haukraba puwari gi wari sing adu kupna nainaduna punna khangminaba ama mathau tai state asida laiminariba furup khudingmakna amaga ikai khumnaduna amadi nungsi chanana laiminaduna state asigi integrity punna ngakminasi matam amada yum saba matamda Maitei Pangal gi ahal amana laitum haplaga jatra tauramba yamna nungsiba wari kaya lei masi khangna aikoi amatani haiba wakhalonda ima lebak Manipur ngak senbada amatta oiba thodang lauminasi aikoi masen amaga hunnabagi thawong chatharakliba sing asi khudakta lepiyu haina miyamda appeal tawki ngasigi thoramadada tongan balup singi luchingba amadi United Maitei Pangal Committee gi mihut kayana saruk yakhi. Aikoi wari tawi laibu community ani si amna nungsitana leminaramagi gari da kalakku matamda Maitei Pangal lama gari da yarom dragadi kumhoba gari tong kidaba yumma sage haina imham gonma matamda Maitei Pangal lama kauraga yona tawraga leitumma habaga lala tondal patara piraga adwena phor mor tawraga yumdu saba hawi haiba ngarang hanbo tawramiba karine sigi thadaba masini nungsinaba marise halaknabidamta aikoi lalloisi aikoi iman yakin loina punji hingnabidamta aikoi honasi aikoi iman yakin loina tawroidaba thamukta tawdrawa henjendrawa lalidaba mapamda aikoi landrabdi isagi gunadu gi hingani atapa leminariba any community khudimungna nungsiba phawgani train tonda tapma matamda nama sonna matamda jamin naibi singdra ga toroga makhong dagalaga titi lapudo 2 minute ruki namal parre hai galigi nungsiba ma phawbugi atoma thawuk torobdi drama jenba thawuk torobdi punnamagna miyol bitanate jagal da leiba sa kaina iseng da leiba jibidan du punnamagna aduma drama leiba mi sakta nungsigani ye aduna aikoi khudingma any community oisunu isa ki drama nonga na chatpa landaba tawaidaba thabuk khudingmakche ngana leibu ngamba tugumba miyoiba jati haibodo oinana bo hotnaminara si haiba wafam asiga loinana patang khudingmakta unity manaba aikoi khana tanraga darkar leiba thabuk khudingmakta pangthoknanabidamakta hotnamin